ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯏꯗꯨꯒꯤ ꯐꯤ ꯁꯥꯕꯒꯤ ꯐꯤ ꯁꯥꯔ ꯂꯣꯏꯔꯒ ꯐꯤ ꯀꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤꯁꯦ ꯆꯤꯆꯦꯒꯤ ꯐꯤꯅꯦ ꯃꯥꯅ ꯁꯥꯖꯔꯤꯅꯦ ꯀꯛꯄꯕꯨꯗꯤ ꯑꯩꯒꯤ ꯃꯃꯥꯒꯅ ꯆꯠꯂꯒ ꯀꯛꯄꯤꯕꯅꯦ ꯃꯥ ꯀꯛꯄꯗꯣ ꯍꯩꯇꯕ ꯑꯗꯨꯒꯤ ꯑꯩ ꯈꯜꯂꯤ ꯁꯤ ꯀꯛꯄꯗꯤ ꯁꯤꯁꯤꯗ ꯀꯧꯔꯒ ꯉꯥ ꯐꯤꯗꯣ ꯆꯥꯎꯕ ꯈꯣꯠꯄ ꯀꯥꯏꯅ ꯍꯥꯏꯕꯅꯦꯕ ꯆꯥꯎꯕ ꯁꯥꯏꯖꯇꯣ ꯌꯦꯡꯉꯨ ꯂꯥꯎꯗꯅ ꯍꯥꯏꯅ ꯇꯧꯋꯤ ꯍꯥꯏꯌꯣ ꯅꯪ ꯀꯧꯔꯒ ꯍꯥꯟꯅ ꯄꯦꯄꯥ ꯇꯧꯅ ꯅꯍꯥꯟꯗꯤ ꯁꯤꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯉꯝꯃꯦꯅ ꯈꯪꯗꯦꯗꯅ ꯀꯕꯣꯛꯁꯦ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯄꯤꯛꯄ ꯑꯩꯅꯗꯤ ꯈꯔ ꯆꯥꯎꯍꯟꯈꯤꯕꯅꯦꯕ ꯍꯟꯗꯛꯀꯤ ꯈꯔ ꯆꯥꯎꯔꯗꯤ ꯃꯤ ꯊꯥꯛ ꯊꯣꯛꯄꯤꯗꯅ ꯅꯪꯒꯤꯅ ꯀꯃꯥꯏꯅ ꯇꯧꯗꯦ ꯑꯩ ꯁꯤꯒꯤ ꯍꯟꯗꯛꯀꯤ ꯁꯤ ꯃꯥꯟꯅꯉꯒꯤꯅꯤꯅ ꯁꯥꯕ ꯐꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯐꯤ ꯑꯍꯧꯕꯁꯨ ꯅꯠꯇꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯥꯊꯥꯕ ꯑꯗꯩ ꯄꯩꯕ ꯈꯣꯠꯄ ꯑꯁ ꯁꯤ ꯐꯅꯌꯥꯝ ꯁꯣꯏꯕ ꯌꯥꯎꯕ ꯅꯪꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯝꯐꯔ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩꯅ ꯍꯟꯖꯤꯟꯕꯗ ꯁꯤ ꯃꯌꯥꯝ ꯅꯥꯕꯤ ꯑꯩꯒꯤ ꯉꯁꯥꯏ ꯄꯨꯔꯛꯄꯗꯣ ꯀꯟꯇ꯭ꯔꯥꯁ ꯆꯠꯂꯦ ꯐꯖꯗꯦ ꯅꯪꯁꯨ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯗꯨꯏ ꯉꯥꯛꯇ ꯂꯥꯛꯊꯨꯔꯛꯑꯅꯤꯕ ꯐꯅꯦꯛꯁꯦ ꯐꯤꯁꯦ ꯀꯣꯟꯅꯅꯤꯅ ꯀꯃꯥꯏꯅ ꯇꯧꯍꯟꯅꯤ ꯆꯨꯏꯕ ꯌꯥꯝ ꯐꯤꯗꯨꯗꯤ ꯆꯅꯥ ꯐꯤꯖꯤꯟ ꯆꯟꯕ ꯂꯣꯏꯔꯛꯇꯣꯔꯦ ꯀꯛꯑꯒ ꯏꯜꯂꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯐ꯭ꯔꯤꯖꯇ ꯀꯩ ꯊꯝꯅꯤ ꯍꯥꯏꯔ ꯂꯩꯒꯦ ꯈꯪꯉꯦꯔ ꯈꯪꯉꯦꯔ ꯀꯥꯔꯕ ꯀꯣꯡꯀ꯭ꯋꯥ ꯊꯝꯃꯣ ꯀꯣꯡꯀ꯭ꯋꯥ ꯁꯤꯡꯗꯣ ꯀꯥꯔꯕ ꯀꯥꯎꯗꯦ ꯑꯩꯅ ꯃꯔꯛꯇ ꯂꯩꯔꯣꯏꯗꯣꯏ ꯇꯧꯕꯤꯕꯗꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯉꯝꯗꯦ ꯁꯤ ꯀꯕꯣꯛꯁꯦ ꯑꯍꯨꯝ ꯂꯧꯊꯣꯛꯄ ꯂꯣꯏꯗꯣꯏꯅꯤ ꯁꯤꯃ ꯂꯩꯔꯅ ꯑꯃꯒ ꯑꯅꯤꯒ ꯑꯗꯨꯒ ꯑꯩꯅ ꯐꯤ ꯁꯥꯕ ꯚꯤꯗꯤꯑꯣꯗꯨꯅ ꯂꯪ ꯌꯥꯎꯗꯕꯤꯗ ꯁꯥꯕ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯂꯪ ꯌꯥꯎꯗꯕꯤꯗ ꯈꯪꯗꯦꯗ ꯐꯖꯅ ꯑꯗꯨꯝ ꯁꯥꯔ ꯃꯥꯜꯂꯦ ꯁꯤꯁꯤꯅ ꯃꯃꯥꯅꯦ ꯆꯤꯆꯦꯅ ꯃꯥꯗꯤ ꯃꯧꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯀꯩꯀꯥ
ꯑꯇꯣꯞꯄ ꯇꯧꯔꯤꯀꯥꯟꯗ ꯐꯤ ꯀꯛꯄꯗꯣ ꯅꯪꯍꯧꯔꯔꯣꯏꯅ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯅꯦꯕ, ꯑꯗꯨꯅ ꯃꯝꯕꯅ ꯍꯥꯜꯂꯅꯤ ꯅꯪꯍꯧꯔꯔꯣꯏꯅ ꯃꯃꯥꯅ ꯈꯔ ꯍꯩꯕꯅꯤꯅ ꯃꯃꯥꯅ ꯈꯔ ꯌꯥꯡ ꯂꯩꯕꯅꯦ ꯑꯗꯨ ꯁꯤꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯊꯦꯝꯗ ꯍꯥꯞꯄ ꯆꯩꯗꯣ, ꯂꯪ ꯍꯥꯞꯆꯟꯅꯕ ꯂꯪꯆꯥꯛ ꯍꯥꯞꯆꯟꯅꯕ ꯆꯩꯗꯣ ꯇꯦꯛꯈ꯭ꯔꯦ, ꯑꯗꯨꯗꯨꯒꯤ ꯃꯃꯥꯅ ꯋꯥ ꯃꯆꯦꯠꯅ ꯇꯧꯔꯒ ꯁꯦꯝꯃꯤꯅꯦ꯫ ꯃꯃꯥꯅ ꯆꯥ ꯂꯣꯟꯕꯤꯌꯨ ꯍꯥꯏꯁꯦ ꯌꯥꯁꯤꯔꯥ ꯌꯥꯒꯨꯝꯁꯤꯔꯥ ꯈꯪꯗꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯁꯤ ꯅꯪꯒ ꯐꯤ ꯀꯛꯑꯝꯗꯥꯏ ꯌꯧꯗꯣꯔꯦ꯫ ꯁꯤ ꯐꯤ ꯀꯛꯇ꯭ꯔꯕꯅꯦ ꯁꯦ, ꯑꯗꯣ ꯁꯤ ꯐꯤꯒꯤ ꯃꯃꯥꯡꯗ ꯃꯆꯨ ꯑꯇꯣꯞꯄ ꯑꯃ ꯍꯥꯞꯄꯤꯁꯦ, ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯂꯣꯏ ꯃꯥꯒꯤ ꯇꯥꯡꯀꯛꯇꯣ ꯑꯗꯨ ꯂꯣꯏꯔꯦꯅ ꯇꯥꯛꯄꯅꯦꯕ꯫ ꯁꯤ ꯐꯤꯁꯤꯗ ꯈꯔ ꯀꯨꯝꯊꯔꯒ ꯀꯛꯑꯅꯤ, ꯑꯗꯨꯒ ꯁꯥꯕ ꯍꯧꯕ ꯀꯥꯟꯗ ꯑꯃꯨꯛ ꯐꯤ ꯃꯆꯨ ꯑꯃ ꯌꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤꯁꯤꯒꯤ ꯈꯤꯇꯪ ꯃꯃꯥꯡ ꯆꯈꯠꯅ ꯁꯥꯕ ꯍꯧꯗꯣꯏꯅꯦ, ꯃꯔꯛꯇꯤ ꯂꯣꯏꯔꯦꯅ ꯈꯝꯗꯦ꯫ ꯆꯤꯆꯦ ꯆꯤꯆꯦ ꯐꯤ ꯀꯛꯏ ꯂꯥꯛꯑꯣ꯫ ꯅꯥꯆꯩꯁꯦ ꯂꯧꯊꯣꯛ ꯅꯥꯆꯩ
ꯂꯩꯇꯕꯅꯤꯅ ꯁꯣꯝ ꯐꯤꯅꯤ ꯐꯤꯖꯤꯟ ꯃꯥꯟꯅꯖꯕ ꯍꯥꯏꯁꯦ ꯁꯤꯗ ꯂꯩꯊꯣꯛꯏꯁꯦ ꯁꯣꯝꯗꯗꯤ ꯈꯪꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯀꯥꯕꯛ ꯀꯥꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯆꯨꯁꯦ ꯑꯅꯤꯅꯦꯕ ꯑꯃꯅ ꯃꯄꯥꯟꯗ ꯑꯉꯧꯕꯅ ꯀꯣꯠꯄ ꯑꯗꯨꯒ ꯑꯃꯅ ꯚꯥꯏꯌꯣꯂꯦꯠꯅ ꯀꯣꯠꯄꯅꯦꯕ ꯑꯗꯣ ꯚꯥꯏꯌꯣꯂꯦꯠꯅ ꯀꯣꯠꯄꯁꯦ ꯗꯥꯏꯔꯦꯛ ꯇꯥꯗ꯭ꯔꯦ ꯈꯔ ꯋꯥꯎꯁꯟꯅꯅ ꯇꯥꯔꯦ ꯂꯪꯗꯥꯁꯤꯅꯔ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯚꯥꯏꯌꯣꯂꯦꯠꯅ ꯀꯣꯠꯄꯁꯦ ꯂꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯗꯥꯏꯔꯦꯛꯄꯨꯗꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯁꯨꯝ ꯂꯧꯔꯅꯤ ꯃꯆꯨꯁꯦ ꯗꯥꯏꯔꯦꯛ ꯑꯉꯧꯕꯁꯤꯅ ꯀꯣꯠꯄꯁꯤꯅ ꯍꯦꯟꯅ ꯐꯖꯔꯦ ꯎꯕꯗ ꯂꯪ ꯈꯠꯂꯒ ꯇꯥꯔꯒ ꯃꯁꯥ ꯅꯥꯜꯂꯦ ꯑꯉꯧꯕꯁꯤꯅ ꯚꯥꯏꯌꯣꯂꯦꯠꯁꯤꯅ ꯈꯔ ꯐꯖꯕ ꯋꯥꯠꯂꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯂꯧꯔꯅꯤ ꯑꯍꯥꯟꯕ ꯈꯨꯖꯤꯟꯅ ꯁꯥꯕꯒꯤ ꯐꯤꯅꯤꯅ ꯑꯗꯨꯝ ꯂꯧꯁꯤꯟꯕꯗ ꯑꯗꯨꯝ ꯀꯥꯟꯅꯩ ꯑꯗꯨꯅ ꯂꯧꯁꯤꯜꯂꯅꯤ ꯑꯗꯨꯝ ꯔꯥꯅꯤꯗꯗꯤ ꯇꯧꯔꯣꯏꯍꯦ ꯅꯪꯁꯨ ꯐꯤꯖꯤꯟ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯗꯕꯅꯤ ꯁꯤꯅ ꯐꯤ ꯑꯅꯤ ꯀꯛꯄꯅꯤꯅ ꯐꯤ ꯑꯃꯃꯝꯗꯣ ꯑꯃꯨꯛ ꯀꯛꯏꯅꯦ ꯑꯉꯧꯕꯅ ꯀꯣꯠꯄ ꯁꯦꯝꯒ ꯑꯗꯨꯒ ꯚꯥꯏꯌꯣꯂꯦꯠꯀꯤ ꯀꯣꯠꯄ ꯁꯦꯝꯒ ꯑꯃꯃꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯀꯛꯏꯅꯦ ꯑꯃꯃꯝ ꯌꯦꯟꯅꯗꯣꯏꯅꯦ ꯑꯩꯒ ꯑꯩꯈꯣꯏ ꯑꯃꯃꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯐꯤꯖꯤꯟ ꯃꯥꯟꯅꯍꯜꯂꯣ ꯁꯤꯅ ꯋꯥꯔꯁꯨꯅꯦ ꯖꯧ 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 ꯂꯥꯎꯗꯅ ꯁꯦꯔꯤꯁ ꯄꯦꯄꯔꯁꯨ ꯃꯥꯡꯈ꯭ꯔꯦ ꯁꯦꯔꯤꯁ ꯄꯦꯄꯔ ꯅꯍꯥꯟꯁꯤꯗ ꯃꯌꯥꯝꯅ ꯇꯧꯕ ꯁꯤꯅ ꯈꯔ ꯅꯥꯟꯊꯣꯛꯑꯗꯤ ꯌꯨꯔꯣꯏꯗꯕ ꯁꯤꯛ ꯅꯥꯜꯂꯗꯤ ꯁꯤ ꯁꯠ ꯂꯥꯎ ꯆꯣꯡꯊꯣꯛꯄ ꯌꯥꯒꯗꯕ ꯁꯤꯛ ꯅꯥꯟꯗ꯭ꯔꯕꯅꯤꯅ ꯖꯨ 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 ꯂꯥꯎ ꯄꯜ ꯂꯩꯔꯦ ꯑꯗꯨꯝ ꯀꯛꯄꯗꯤ ꯁꯤꯗ ꯀꯛꯑꯣꯏ ꯐꯖꯗꯦ ꯐꯖꯗꯦ ꯅꯥꯀꯜꯂꯝꯒꯤ ꯁꯣꯝꯒꯤꯗꯤ ꯇꯦꯜꯂꯤ ꯀꯩꯅꯣ ꯁꯤ ꯇꯦꯟꯕꯩ ꯆꯥꯡꯁꯨ ꯀꯛꯑꯁꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯀꯛꯑꯣ ꯀꯩꯅꯣ ꯀꯨꯏꯔꯦ ꯄꯥꯏꯌꯣ ꯑꯗꯨꯗꯤ ꯁꯤ ꯁꯣꯝꯒꯤ ꯇꯦꯟꯕꯩ ꯁꯨꯃꯥꯏꯅ ꯇꯦꯟꯕꯅ ꯊꯝꯁꯤꯔꯥꯅ ꯇꯧꯕꯅꯤ ꯁꯦꯔꯤꯁ ꯄꯦꯄꯔꯗꯣ ꯀꯀꯥꯏ ꯂꯩꯒꯦ ꯂꯣꯏꯈꯔꯦ ꯃꯆꯦꯠ ꯑꯃꯐꯥꯎ ꯊꯦꯠꯇ꯭ꯔꯕ ꯍꯥꯏꯁꯦ ꯑꯗꯨ ꯂꯝꯕꯤꯒ ꯊꯦꯠꯍꯧꯗꯥꯏꯅꯦ ꯈꯤꯇꯪ ꯅꯥꯟꯊꯣꯛꯅꯤꯡꯗ꯭ꯔꯦꯗ ꯁꯦ ꯅꯥꯜꯂꯁꯨ ꯌꯥꯔꯦ ꯃꯊꯪꯗꯁꯨ ꯖꯨ ꯖꯨ ꯂꯥꯎ ꯇꯥꯔꯦ ꯂꯣꯏꯔꯦ ꯑꯅꯤꯃꯛ ꯀꯛꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯃꯌꯦꯛꯇꯤ ꯁꯦꯡꯗ꯭ꯔꯦ ꯐꯖꯅ ꯎꯗ꯭ꯔꯦ ꯀꯦꯃꯦꯔꯥ ꯇꯥꯡꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯣꯟꯅ ꯅꯣꯡꯃ ꯐꯖꯅ ꯀꯦꯔꯀꯥꯟꯗ ꯏꯟꯕ ꯀꯥꯟꯗ ꯐꯖꯅ ꯐꯣꯇꯣ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯁꯤꯅ ꯑꯃꯨꯛ ꯑꯅꯤꯃꯛ ꯀꯛꯈ꯭ರೆ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯃꯨꯛ ꯁꯥꯔꯛꯅꯕꯒꯤ ꯁꯦꯝꯃꯤꯅꯦ ꯁꯤꯅ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯎ ꯃꯀꯛꯁꯤꯃꯗꯤ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕꯅꯦ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯐꯤꯁꯦ ꯂꯧꯔꯛꯇꯣꯏꯅꯦ ꯂꯪꯁꯦ ꯀꯣꯠꯄ ꯍꯧꯔꯛꯇꯣꯏꯅꯦ ꯑꯗꯨꯅ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕꯅꯦ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯇꯧꯕ ꯀꯛꯄꯇꯪ ꯍꯩꯔꯒ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯀꯛꯑ ꯃꯇꯨꯡꯗ ꯁꯦꯝꯃꯝꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯀꯛꯀꯅꯤ ꯐꯖꯅ ꯇꯧꯕꯁꯦ ꯍꯩꯇ꯭ꯔꯤꯕ ꯑꯩꯈꯣই ꯆꯤꯆꯦꯁꯦ ꯁꯥꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯗꯨꯅ ꯐꯤ ꯀꯛꯄꯁꯦ ꯃꯥꯒ ꯑꯩꯒꯅ ꯆꯠꯂꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯛꯄꯤꯔꯦ ꯑꯩꯈꯣꯏ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯗꯨꯝ ꯈꯪꯗꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯤꯁꯤꯅ ꯍꯌꯦꯡꯋꯥꯏ ꯈꯪꯗ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯅꯕꯒꯤ ꯃꯦꯃꯣꯔꯤꯒꯨꯝꯕ ꯑꯣꯏꯅꯕꯒꯤ ꯑꯗꯨꯝ ꯅꯝꯃꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯕꯅꯤ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯑꯣꯏꯅꯕ ꯀꯥꯈꯠꯂꯨ ꯈꯔ ꯑꯦꯛꯁꯔꯁꯥꯏꯁꯇ ꯑꯣꯏꯅꯕ ꯀꯥꯈꯠꯀꯨꯝꯗ ꯇꯧ ꯑꯩꯅ ꯅꯉꯣꯟꯗꯩ ꯐꯤ ꯂꯧꯒꯦ ꯑꯅꯤ ꯂꯧꯒꯦ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯔ ꯊꯝꯕꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯃꯃꯥꯡꯒꯤ ꯐꯤꯗꯣ ꯑꯗꯨꯗꯅꯦ ꯁꯤꯅ ꯐꯤ ꯑꯃꯃꯨꯛ ꯁꯥꯕ ꯍꯧꯔꯛꯑꯦ ꯈꯔ ꯃꯊꯪꯒꯤ ꯑꯃꯨꯛ ꯁꯥꯕ ꯍꯧꯔꯛꯑꯦ ꯀꯛꯈ꯭ꯔꯦ ꯐꯤ ꯑꯅꯤꯃꯛ ꯂꯣꯏꯈ꯭ꯔꯦ ꯑꯃꯒꯤ ꯑꯃꯨꯛ ꯁꯥꯕ ꯍꯧꯔꯛꯑꯦ
ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯝꯖꯔ ꯂꯣꯏꯁꯟꯗꯣꯏꯅꯤ ꯀꯃꯥꯏꯅ ꯍꯩꯔꯗꯤ ꯄꯥꯝꯖꯔꯦ ꯅꯣꯏ ꯃꯥꯗ ꯌꯥꯝ ꯊꯤ ꯍꯩꯕꯖꯥꯠꯅꯤ ꯍꯔꯥꯎꯕ ꯂꯣꯏꯔꯝꯒꯅꯤ ꯌꯨꯝ ꯆꯠꯂ ꯍꯦꯂꯝ ꯍꯦꯟꯕꯤ ꯍꯩꯇꯗ ꯑꯗꯨ ꯁ꯭ꯀꯨꯜꯗꯗꯤ ꯂꯝ ꯍꯦꯟꯗꯦ ꯃꯣꯏ ꯃꯦꯝꯅꯒ ꯋꯥꯔꯤ ꯁꯥꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯂꯝ ꯍꯦꯜꯂꯝꯒꯗꯕ ꯑꯣꯏꯅꯤꯡ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯤ ꯋꯥꯡꯈꯩꯒꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯒꯦ